Thꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯄꯣꯏꯔꯩ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯌꯥꯝꯅ ꯈꯟꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯔꯩ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯅꯥꯏ ꯅꯨꯄꯤ ꯋꯥꯐꯝ ꯈꯔꯗ ꯍꯥꯏꯖꯒꯦ꯫ ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯏꯅꯤꯡꯊꯧ, ꯏꯃꯤꯠꯇ ꯏꯆꯥ ꯎꯒꯅꯤ ꯍꯥꯏꯕꯁꯨ ꯅꯅꯥꯏ ꯅꯨꯄꯤ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯂꯁꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯉꯥꯡ ꯌꯣꯛꯄ ꯄꯥꯝꯗ꯭ꯔꯒꯅ ꯏꯅꯤꯡꯊꯧ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯣ." ꯃꯍꯥꯔꯥꯅꯤ, ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯀꯅꯨ꯫ ꯑꯩ ꯏꯁꯣꯔꯕꯨ ꯊꯥꯖꯩ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯁꯣꯏꯗꯅ ꯄꯤꯅꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯂꯩꯊꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯄꯤꯅꯕꯤꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯃꯃꯥ, ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯟꯇ꯭ꯔꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯎꯃꯪꯗꯒꯤ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯁꯤꯡꯅ ꯎꯃꯪꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯧꯃꯤ ꯀꯌꯥ ꯃꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯁꯨ ꯁꯥꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯝꯃꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯗꯤ ꯃꯟꯇ꯭ꯔꯤ, ꯍꯧꯖꯤꯛ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥꯍꯤꯡ ꯆꯥꯕꯁꯤꯡ ꯑꯗꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯈꯔꯒ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪꯗꯅꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯎꯃꯪꯗ ꯂꯩꯕ ꯁꯥꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥꯁꯤꯡꯗꯨ ꯆꯥꯕ ꯂꯣꯏꯗꯨꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯎꯈ꯭ꯔꯦꯗ, ꯉꯁꯤꯗꯤ ꯄꯨꯛꯁꯦ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯦ ꯁꯒꯣꯜꯒ ꯁꯥꯃꯨꯒ ꯆꯥꯕꯁꯤꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄꯥꯝꯂꯝꯃꯤ꯫ "ꯀꯌꯥꯗ ꯐꯖꯔꯤꯕ ꯅꯤꯡꯊꯧꯅꯣ! ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯅꯤꯡꯊꯧ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯛ ꯐꯖꯕ ꯅꯤꯡꯊꯧ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯝ ꯑꯣꯏꯊꯣꯛꯂꯒꯦꯗ꯫ ꯑꯗꯨꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯜꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯅꯤꯡꯊꯧꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯗꯤ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯁꯒꯦꯟꯕꯤ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯎꯃꯪ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯔꯥ? ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ." "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯂꯥꯏꯔꯦꯝꯕꯤ ꯅꯠꯆꯗꯦ꯫ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯑꯩꯍꯥꯛ ꯎꯃꯪ ꯑꯁꯤꯗ ꯂꯩꯖꯕꯅꯤ." "ꯑꯗꯣ ꯁꯒꯦꯟꯕꯤ, ꯅꯍꯥꯛꯀꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ?" "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯣ ꯏꯅꯤꯡꯊꯧꯗꯤ ꯎꯃꯪꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ?" "ꯎꯃꯪ ꯑꯁꯤꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ." ꯂꯥꯏꯖ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ "ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ? ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯕꯨ ꯍꯥꯠꯂꯕꯗꯤ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯁꯥꯁꯤꯡ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯅꯅꯕ ꯀꯔꯤ ꯇꯧꯔꯝꯂꯕꯒꯦ? ꯑꯩꯗꯤ ꯎꯃꯪ ꯑꯁꯤꯗ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯈꯛ ꯍꯥꯠꯄ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯋꯥꯅ ꯊꯥꯖꯕ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯑꯃ ꯑꯃꯥꯡ ꯑꯇꯥꯛ ꯊꯣꯛꯍꯟꯕꯒꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯎꯃꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯦ ꯈꯥꯖꯤꯟꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯥꯁꯤꯡ ꯑꯗꯣ ꯊꯣꯛꯂꯛꯄ ꯉꯝꯃꯔꯣꯏ꯫ ꯅꯪꯅ ꯁꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯗꯨ ꯎꯕꯗ ꯑꯩ ꯄꯦꯜꯂꯤ꯫ ꯑꯩꯅ ꯋꯥꯁꯛꯂꯦ꯫ ꯉꯁꯤꯗꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪꯁꯦ ꯅꯁꯛ ꯐꯖꯕ ꯈꯛꯇ ꯅꯠꯇꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎ, ꯏꯆꯝ ꯆꯝꯃꯤ꯫ ꯅꯪ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯅꯠꯇꯦ꯫ ꯏꯅꯤꯡꯊꯧꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ꯫ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯕꯅꯤ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ,
ꯑꯩꯅ ꯄꯥꯝꯕꯁꯨ ꯃꯗꯨꯃꯛꯅꯤ ꯀꯣꯅꯨꯡꯗꯗꯤ ꯁꯒꯣꯜ ꯁꯥꯃꯨ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯌꯥꯔꯦ ꯑꯁꯤ ꯈꯟꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯔꯥꯎꯔꯝꯃꯤ ꯂꯥꯏꯖꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯣꯏꯌꯣ ꯍꯥꯏꯔꯕꯗꯤ ꯉꯁꯤꯗꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯠꯇ ꯍꯥꯠꯄꯤꯒꯅꯨ ꯅꯤꯡꯊꯧꯁꯨ ꯂꯥꯏꯖꯅ ꯁꯥ ꯎꯆꯦꯛꯄꯨ ꯅꯨꯡꯁꯤꯕ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ ꯂꯥꯏꯖꯕꯨ ꯅꯤꯡꯊꯧꯁꯨ ꯂꯥꯏꯖꯗ ꯋꯥꯁꯛꯂꯝꯃꯤ ꯁꯥ ꯎꯆꯦꯛ ꯑꯃꯨꯛ ꯍꯟꯅ ꯍꯥꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯂꯥꯏꯖꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯁꯨ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯆꯥ ꯄꯣꯛꯇꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯐꯅꯅꯕꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯂꯥꯏꯖꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯒꯨꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯂꯥꯏꯖꯗꯤ ꯃꯤ ꯅꯠꯇꯕꯅꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕꯗꯣ ꯍꯩꯅꯔꯝꯗꯦ ꯑꯗꯨꯅ ꯈꯔ ꯆꯥꯗꯨꯅ ꯇꯣꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯀꯔꯤ ꯇꯧꯔꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯕꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯆꯥꯕ ꯏꯌꯥ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯗꯦ ꯑꯗꯨꯒꯤꯅꯤ ꯂꯥꯏꯖꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯇꯨꯝꯈꯤꯔꯣꯏꯗꯕ ꯖꯥꯠꯂꯥ ꯑꯩꯅ ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯈꯔ ꯊꯨꯅ ꯇꯨꯝꯈ꯭ꯔꯕꯗꯤ ꯁꯒꯣꯜ ꯁꯪꯗ ꯆꯪꯗꯨꯅ ꯐꯖꯕ ꯁꯒꯣꯜ ꯑꯃ ꯆꯥꯒꯦ ꯍꯥꯏꯕꯕꯨ ꯅꯤꯡꯊꯧꯅ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯣꯏ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯅꯤꯡꯊꯧꯁꯨ ꯇꯨꯝꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯇꯨꯝꯈꯤꯕꯒ ꯂꯥꯏꯖꯗꯨ ꯁꯒꯣꯜ ꯁꯪꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯛ ꯑꯗꯨ ꯂꯧꯗꯨꯅ ꯁꯒꯣꯜ ꯑꯅꯤ ꯆꯥꯊꯣꯛꯂꯝꯃꯤ ꯁꯒꯣꯜ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏꯖꯅ ꯁꯒꯣꯜ ꯁꯪꯗ ꯆꯪꯗꯨꯅ ꯁꯒꯣꯜ ꯆꯥꯔꯝꯃꯤ ꯁꯒꯣꯜ ꯁꯪ ꯑꯗꯨꯗ ꯁꯒꯣꯜꯁꯨ ꯌꯥꯝꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯁꯒꯣꯜ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯁꯒꯣꯜ ꯁꯪꯗꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯁꯒꯣꯜ ꯌꯥꯝꯅ ꯃꯥꯡꯏ ꯄꯨꯂꯞꯅ ꯁꯒꯣꯜ 200ꯃꯨꯛꯇꯤ ꯃꯥꯡꯂꯦ ꯏꯅꯤꯡꯊꯧ ꯀꯔꯤ ꯍꯥꯏꯕ ꯁꯒꯣꯜ 200ꯃꯨꯛ ꯃꯥꯡꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯅꯊꯧ ꯐꯖꯅ ꯇꯧꯗ꯭ꯔꯕꯔꯥ ꯏꯅꯤꯡꯊꯧ ꯑꯍꯤꯡ ꯇꯨꯝꯗꯅ ꯁꯪꯖꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯡꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯁꯒꯣꯜ ꯁꯪꯒꯤ ꯃꯅꯥꯛꯇ ꯁꯔꯨ ꯁꯔꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯔꯝꯕ ꯊꯦꯡꯅꯩ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯆꯤꯡꯅꯖꯕꯗ ꯇꯝꯊꯤꯕ ꯁꯥ ꯀꯩꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨꯕꯨ ꯆꯥꯔꯤꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯖꯩꯗꯣ ꯏꯅꯤꯡꯊꯧ ꯉꯁꯤꯗꯤ ꯁꯒꯣꯜ ꯁꯪꯗ ꯂꯥꯟꯃꯤ 100ꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯒꯗꯕꯅꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯂꯥꯏꯖꯁꯨ ꯅꯤꯡꯊꯧꯅ ꯁꯒꯣꯜ ꯁꯪꯗ ꯂꯥꯟꯃꯤ 100 ꯁꯦꯟꯅꯅꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯝꯃꯤ ꯂꯥꯏꯖꯗꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯥꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯃꯤ 100 ꯑꯗꯨꯅ ꯁꯒꯣꯜ ꯁꯪꯗ ꯉꯥꯛꯇꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯁꯒꯣꯜ ꯆꯥꯕ ꯐꯪꯂꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯐꯔꯦ ꯏꯅꯤꯡꯊꯧꯗ ꯃꯇꯝ ꯈꯔ ꯎꯃꯪꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯈꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯎꯃꯪꯗ ꯁꯥ ꯐꯥꯗꯨꯅ ꯆꯥꯕ ꯌꯥꯅꯅꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯖꯅ ꯃꯪꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ ꯏꯅꯤꯡꯊꯧ ꯃꯇꯝ ꯀꯨꯏꯔꯦ ꯎꯃꯪꯗ ꯆꯠꯈꯤꯗꯕ ꯃꯇꯝ ꯈꯔ ꯏꯅꯤꯡꯊꯧꯒ ꯑꯩꯒ ꯎꯃꯪꯗ ꯂꯩꯔꯨꯁꯦ ꯑꯩꯗꯤ ꯎꯃꯪꯗ ꯆꯥꯎꯔꯛꯄꯅꯤꯅ ꯎꯃꯪ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯁꯒꯣꯜ ꯁꯪꯗ ꯆꯪꯗꯨꯅ ꯁꯥꯔ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯤꯅꯔ ꯁꯒꯣꯜ ꯆꯥꯕꯒꯤ ꯃꯊꯥ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯎꯃꯪꯗ ꯀꯔꯝꯅ ꯀꯣꯏꯕ ꯆꯠꯀꯅꯤ ꯂꯥꯏꯖꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅꯨꯕꯤꯁꯨ ꯈꯪꯏ ꯏꯅꯤꯡꯊꯧ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯐꯝ ꯎꯃꯪꯗ ꯃꯇꯝ ꯈꯔ ꯂꯩꯅꯤꯡꯕꯒꯤ ꯏꯅꯤꯡꯊꯧꯗ ꯑꯗꯨꯛ ꯍꯥꯏꯖꯕꯅꯤ ꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯐꯔꯦ ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯎꯃꯪꯗ ꯃꯇꯝꯈꯔ ꯂꯩꯔꯨꯔꯁꯤ ꯍꯥꯏꯕꯗꯣ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯔꯁꯤ ꯂꯥꯏꯖꯗꯨ ꯅꯤꯡꯊꯧꯅ ꯌꯥꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯂꯥꯏꯖꯒꯗꯨ ꯎꯃꯪꯗ ꯃꯇꯝꯈꯔ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ ꯁꯤꯟꯅꯔꯝꯃꯤ ꯂꯥꯏꯖꯗꯨ ꯅꯤꯡꯊꯧꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯎꯃꯪ ꯑꯗꯨꯗꯒꯤ ꯁꯥ ꯐꯥꯗꯨꯅ ꯆꯥꯔꯝꯃꯤ ꯅꯤꯡꯊꯧꯗꯤ ꯃꯗꯨ ꯈꯪꯖꯔꯝꯗꯦ ꯅꯣꯡꯃ ꯀꯣꯅꯨꯡꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯁꯅꯥꯔꯩ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯕꯨ ꯎꯕꯗ ꯈꯨꯔꯨꯝꯖꯔꯝꯃꯤ
Ipa Lainingthongna ngasi thajadana nachagi nakta linglakpadi karina seba tawjagani. Maharani Sanare, Ipa se nangi pau tabada nangi nakta laklibani. Haujuk phawba namita nacha udre tabada Ipa laklibani ni he. Lainingba ahaladuna khawdage haino uma lawthoraklami. Maharani Sanare da Bema se haino wasi lawshilo. Haino wasi charabadi. Matam kharagi matungda namita nacha soidana ugani. Sanare do macha ugani haiba aduda yamna harau jarami. Aduna haino wadu charami. Ipa lainingbagi apamba mahaibiyu. Nachana soidana pizage. Ipa gi apamba leite. Ipa na pambadi ichana nungaina leibaduni. Ngaihak wari watai sanaduna lainingba ahaladusu jatkirami. Ningthauga laijaga umangda lairakpa tha ama phari. Ningthauna laijada asumna hairami. Maharani, aikoi anina umang asida lairakliba se tha ama pura phari. Haujikti aikoi ani konungda amu hannanaba tawrisi. Laijana wakhalda asumna khalle. Ningthau asina hairiba se chungani. Haujikti lanmi sunga amaroi. Konungda hannanaba tawragi. Asumna ningthauga laijaga du konungda halaklami. Laijana khanba makthoklami. Sagol manglaktabadagi sagol sangado lanmina senaramdre. Asumna matam khara laibaga Maharani Sanare adu mirolaklami. Paudu tabada ningthaudi yamna haraurami. Adubu laijadi saunginglami. Laijana khalami. Karigumba iche Maharani na angang puklabadi. Iningthauna aibu thausabiraroi. Adu oirabadi ai hauji kari tawgani. Laijado wakhal khalami. Khanba yaba khalaba matungda wakhal ama lai. Numidangi matamni. Laijado sagol sangda changduna sagol ama charami. Sagol adugi saru sarang adu puraktuna Maharani Sanare gi kada thadarami. Sagol adugi ido Maharani gi chinbalda taisilami. Aduga laija ado Maharani Sanare gi kada gi thokirami. Nongale. Ningthauga laijagado Maharani Sanare gi kada changlaklami. Maharani Sanare gi ka aduda saru sarang taribadu ubada Ningthau adu yamna ngaklami. Maharani gi machinbaldasu I tairibadu ningthauna urami. Laija pakhatpa sadana samna hairei. Iningthau iche sidi thaibang minate hingchabini. Nahan makai sagol sangdagi sagol he manglibadudi iche na chaba soidana oirongmani. Ningthau su laija na hairibadu chummi haina khalami. Ningthauna Maharani Sanare bu hautoklami. Ayuk aduda mapuroiba ningthauga manau nupigana magi kada lairamba adu ubada Sanare adu yamna ngaklami. Sanare na Iningthau inauga ayu anganbasida aigi nakta lakbabu kari leibirabage. Ningthau adu sauna nangi nachinda I tairibado matau karamna tairibano sengna hayo. Ningthau gi wada tabada Sanare adu yamna ngakna makut aduna machinda tairiba I adu yengi. Sanare na aigi china sida tairiba I sidi kadaidaki matau karamna aigi chila sida tairam libano. Ase khanduna Sanare adu yamna ngaklami. Laijana nahan makai sagol sangdagi sagol mangi haiduna tawriba asidi ichena chaba oiredana. Nate ina nangna hairibado lale. Ichena matau karamna sagol adubu chagadawribano. Ningthau adu sauna he hingchabi nangna phana lona na bohana rabasu haujikti nangya asengbu pumba aikhoina khanglabani. Nangbu miyam mamangda puthokduna nanga kaktuna hatkani. Sanare kaptuna kainu iningthauna habiribaduba aise taibang mini. Aina matau karamna sagol chagadoino. Aigi pibuknungda mitamliba angang ase iningthaugi ichani. Hingchabi nangi na chado aigi ichanate. Na cha adusu nang logani. Aduna na mana chama punna hatkani. Nate iningthau. Hingchabi oirabasu thawai palibani. Hingchabi asibo hatuna iningthaubu paplang sinhaningde. Adugi saru hingchabigi mamit ani se kothokduna umangda thadokhrase sakagi machinjak oijakhinaba. Maharani atombi nangna hairibaduna pharani. Hai nakoi kana kana le. Masigi hingchabi asigi mamit ani se kothokduna umangda sakagi machinjak oinanaba umangda huntoklucho. Lanmi sing ado Maharani Sanare budi yamna nungsirame. Adubu ningthaugi yathang matung inna Maharani gi mamit ani du kotlame. Aduga umangda putuna huntoklame. Ningthau aduna masigi mit ani se mai thado. Nate ningthau adumna tawbigano tawhaidi. Adugi saru mit ani do aingonda pibiro.
ꯑꯩ ꯆꯦꯛꯁꯤꯟꯅ ꯊꯝꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯒꯤ ꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯂꯥꯏꯖꯗ ꯄꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯃꯤꯠ ꯎꯗ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯁꯨ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯅꯗꯤ ꯀꯩ ꯑꯗꯨꯕꯨ ꯎꯔꯝꯗꯦ ꯀꯩ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯕꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯇꯥ ꯂꯪꯉꯛꯏ ꯀꯩ ꯑꯗꯨ ꯇꯥꯅ ꯄꯥꯟꯗꯨꯅ ꯁꯤꯔꯝꯃꯤ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯜ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯎꯃꯪ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯏꯕꯨꯡ ꯑꯩꯍꯥꯛ ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯅꯤ ꯀꯔꯤ ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯅꯤ ꯍꯥꯏꯕ ꯎꯃꯪ ꯑꯁꯤꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯅꯥꯔꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯂꯤꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯔꯥꯅꯤ ꯁꯅꯥꯔꯩꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯈꯨꯜ ꯑꯃ ꯑꯣꯏꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯥꯎꯔꯦꯜ ꯀꯧꯔꯝꯃꯤ ꯁꯅꯥꯔꯩꯕꯨ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯆꯥꯎꯔꯦꯜꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯆꯥꯎꯔꯦꯜ ꯁꯅꯥꯔꯩꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯆꯥꯎꯔꯦꯜꯅ ꯁꯅꯥꯔꯩꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ ꯁꯅꯥꯔꯩꯁꯨ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ ꯆꯥꯎꯔꯦꯜꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯒꯅ ꯁꯅꯥꯔꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ ꯁꯅꯥꯔꯩꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯥꯔꯤꯁꯨ ꯆꯥꯎꯔꯛꯂꯦ ꯄꯥꯔꯤꯕꯨ ꯆꯥꯎꯔꯦꯜꯅ ꯊꯥꯡ ꯇꯥ ꯇꯝꯕꯤꯔꯝꯃꯤ ꯆꯥꯎꯔꯦꯜꯅ ꯇꯝꯕꯤꯕꯗꯒꯤ ꯄꯥꯔꯤꯅ ꯍꯦꯟꯅ ꯍꯩꯔꯝꯃꯤ ꯄꯥꯔꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯄꯤꯕꯥꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯄꯥꯔꯤꯒ ꯄꯤꯕꯥꯇꯣꯟꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯜ ꯃꯅꯥꯎꯒꯨꯝꯅ ꯂꯣꯏꯅꯔꯝꯃꯤ ꯄꯥꯔꯤꯒ ꯄꯤꯕꯥꯇꯣꯟꯒꯗꯨ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ ꯄꯥꯔꯤꯗꯤ ꯇꯦꯟ ꯀꯥꯞꯄꯁꯨ ꯃꯈꯨꯠ ꯌꯥꯝꯅ ꯆꯨꯝꯂꯝꯃꯤ ꯑꯗꯨꯅ ꯄꯥꯔꯤꯅ ꯁꯖꯤ ꯑꯃ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯄꯤꯕꯥꯇꯣꯟꯅ ꯃꯈꯨꯠ ꯆꯨꯝꯕ ꯏꯇꯥꯎ ꯑꯃ ꯂꯩꯖꯕ ꯀꯥꯏꯁꯦ ꯀꯌꯥꯗ ꯀꯥꯟꯅꯈ꯭ꯔꯕꯅꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯕ ꯐꯪꯒꯗꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯖꯤ ꯑꯁꯤꯕꯨꯁꯨ ꯃꯔꯦꯡ ꯃꯥꯟꯗ ꯊꯥꯡꯒꯠꯂꯝꯃꯤ ꯄꯥꯔꯤꯅ ꯅꯣꯛꯇꯨꯅ ꯏꯄꯥ ꯂꯨꯆꯤꯡꯕꯒꯤ ꯃꯃꯥꯡꯗ ꯁꯖꯤ ꯑꯁꯦ ꯅꯪꯅ ꯍꯥꯠꯄ ꯁꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯇꯥꯎꯅ ꯁꯖꯤ ꯑꯁꯦ ꯍꯥꯠꯂꯁꯨ ꯏꯇꯥꯎ ꯏꯕꯥꯅꯤꯗꯤ ꯍꯛꯆꯥꯡ ꯇꯣꯉꯥꯟꯖꯔꯕꯁꯨ ꯊꯋꯥꯏꯗꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯠꯄꯒꯨꯝꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯆꯥꯎꯔꯦꯜ ꯃꯆꯥ ꯑꯅꯤꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯍꯜꯂꯛꯑꯦꯗꯅ ꯁꯖꯤ ꯑꯁꯤꯅ ꯀꯅꯥꯅ ꯍꯥꯠꯂꯤꯕ ꯄꯤꯕꯥꯇꯣꯟꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯄꯥ ꯂꯨꯆꯤꯡꯕ ꯁꯖꯤ ꯑꯁꯦ ꯑꯩꯅ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯆꯥꯎꯔꯦꯜꯗꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯊꯥꯖꯔꯝꯗꯦ ꯏꯄꯥꯗꯤ ꯁꯖꯤ ꯑꯁꯤ ꯏꯆꯥ ꯄꯥꯔꯤꯅ ꯍꯥꯠꯂꯒ ꯅꯪꯅ ꯊꯥꯡꯉꯛꯄ ꯃꯥꯜꯂꯤꯗ ꯀꯗꯥꯏꯗꯩꯅꯣꯗ ꯏꯄꯥ ꯂꯨꯆꯤꯡꯕ ꯁꯖꯤꯁꯦ ꯑꯩꯅ ꯍꯥꯠꯂꯤꯅꯦꯃꯤ ꯏꯄꯥ ꯂꯨꯆꯤꯡꯕꯅ ꯊꯥꯖꯗ꯭ꯔꯒ ꯏꯇꯥꯎꯗ ꯍꯪꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯕꯥꯇꯣꯟꯅ ꯄꯥꯔꯤꯗ ꯃꯤꯆꯤ ꯑꯃ ꯈꯠꯂꯝꯃꯤ ꯄꯥꯔꯤꯅ ꯃꯥꯅꯤ ꯏꯄꯥ ꯂꯨꯆꯤꯡꯕ ꯏꯇꯥꯎ ꯄꯤꯕꯥꯇꯣꯟꯅ ꯍꯥꯠꯄꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯃꯤꯆꯤ ꯈꯠꯅꯕꯗꯣ ꯑꯩꯅ ꯂꯣꯏꯅ ꯎꯔꯦ ꯐꯔꯦꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯍꯌꯦꯡ ꯑꯁꯦ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡ ꯇꯧꯒꯗꯧꯔꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯗꯨꯗ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯍꯥꯞꯂꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯄꯤꯕꯥꯇꯣꯟꯅ ꯍꯌꯦꯡꯒꯤ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯏꯇꯥꯎ ꯄꯥꯔꯤꯅ ꯁꯣꯏꯗꯅ ꯉꯝꯈ꯭ꯔꯅꯤ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯗꯤ ꯏꯇꯥꯎ ꯄꯥꯔꯤꯅ ꯑꯣꯏꯔꯅꯤ ꯆꯥꯎꯔꯦꯜꯅ ꯅꯣꯛꯂꯒ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯆꯥ ꯄꯥꯔꯤꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯕ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗ ꯀꯣꯅꯨꯡꯗꯅꯤ ꯁꯒꯣꯜ ꯁꯥꯃꯨꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯡꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯅꯤꯡꯊꯧꯅ ꯑꯆꯨꯝ ꯑꯔꯥꯜ ꯊꯤꯗꯅ ꯃꯤꯠꯅ ꯎꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯃꯤꯠ ꯀꯣꯊꯣꯛꯇꯨꯅ ꯎꯃꯪꯗ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯅꯕ ꯊꯥꯈꯤꯕ ꯍꯧꯖꯤꯛꯇꯗ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯂꯥꯏꯖꯅ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯄꯨꯝꯅꯃꯛꯁꯦ ꯏꯆꯦ ꯃꯍꯥꯔꯥꯅꯤꯅ ꯇꯧꯕꯕꯨ ꯃꯥꯜꯂꯤ ꯃꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯤꯅꯤ ꯀꯩꯁꯨ ꯁꯤꯔꯝꯈꯤꯔꯣই ꯃꯈꯣꯏꯗꯤ ꯃꯤꯠ ꯎꯗ꯭ꯔꯕꯁꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯤꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯕ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯁꯒꯣꯜꯁꯤꯡ ꯑꯁꯦ ꯃꯥꯅ ꯆꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯂꯥꯏꯖꯒꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯃꯌꯥꯝ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯔꯦꯜꯒ ꯄꯥꯔꯤꯒ ꯄꯤꯕꯥꯇꯣꯟꯒꯁꯨ ꯂꯥꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯃꯤ ꯑꯃ ꯑꯅꯤ ꯂꯝꯕꯥ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯉꯝꯂꯝꯃꯤ ꯆꯥꯎꯔꯦꯜꯅ
ꯍꯧꯖꯤꯛꯇꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯄꯥꯔꯤꯅ ꯉꯝꯂꯕꯅꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯄꯥꯔꯤꯅ ꯑꯣꯏꯔꯒꯅꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯈꯨꯜꯒꯤ ꯅꯍꯥ ꯈꯔꯅ ꯆꯥꯎꯔꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯄꯥꯔꯤꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯆꯥꯎꯔꯦꯜꯒ ꯄꯤꯕꯥꯇꯣꯟꯒꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯁꯥꯎꯅ, "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯄꯥꯔꯤ ꯑꯁꯦ ꯈꯨꯜ ꯑꯁꯤꯗ ꯄꯣꯛꯈꯤꯕꯅꯤ, ꯃꯍꯥꯛꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯅꯤ꯫ ꯂꯨꯆꯤꯡꯕ, ꯄꯥꯔꯤꯅ ꯈꯨꯜ ꯑꯁꯤꯗ ꯄꯣꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯅꯥꯅꯣ? ꯃꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯄꯨ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯖꯗꯦ"꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯄꯥꯔꯤ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯄꯤꯕꯥꯇꯣꯟꯁꯨ ꯄꯥꯔꯤꯕꯨ ꯇꯥꯟꯅꯖꯔꯛꯏ꯫ ꯄꯥꯔꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯅꯆꯥ ꯉꯁꯤꯗꯤ ꯏꯃꯥꯗ ꯋꯥꯐꯝ ꯑꯃꯇ ꯍꯪꯖꯒꯦ꯫ ꯏꯆꯥꯅ ꯍꯪꯅꯤꯡꯂꯤꯕꯗꯣ ꯏꯃꯥꯗ ꯍꯪꯉꯨ꯫ ꯏꯃꯥ, ꯑꯩꯁꯦ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯌꯨꯝꯅ ꯀꯗꯥꯏꯗꯒꯤꯅꯣ?" ꯄꯤꯕꯥꯇꯣꯟꯁꯨ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯁꯅꯥꯔꯩꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯃꯆꯥꯗ ꯍꯥꯏꯔꯒꯦ ꯈꯜꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯄꯥꯔꯤ, ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯑꯗꯣ ꯅꯪꯒꯤ ꯅꯄꯥꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯆꯥꯗ ꯂꯤꯔꯝꯃꯤ꯫ ꯏꯃꯥꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯠ ꯀꯣꯊꯣꯛꯇꯨꯅ ꯎꯃꯪꯗ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯅꯕ ꯍꯨꯟꯇꯣꯛꯇꯨꯅ ꯊꯅꯝꯈꯤꯕꯅꯤ꯫ ꯄꯥꯔꯤ ꯁꯥꯎꯅ, "ꯏꯃꯥ, ꯑꯩ ꯅꯤꯡꯊꯤ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯏꯃꯥꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ"꯫ ꯄꯤꯕꯥꯇꯣꯟꯅ, "ꯏꯇꯥꯎ, ꯈꯨꯝꯒꯗꯕꯅꯤ꯫ ꯂꯥꯟꯖꯗ꯭ꯔꯕ ꯏꯃꯥꯕꯨ ꯃꯔꯥꯜ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯤ ꯂꯩꯕꯥꯛꯇ ꯆꯠꯁꯤ"꯫ ꯄꯥꯔꯤꯅ, "ꯏꯇꯥꯎ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯨ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯄꯥꯔꯤꯗꯨ ꯅꯤꯡꯊꯤ ꯂꯩꯕꯥꯛꯇ ꯆꯠꯈꯤ꯫ ꯄꯥꯔꯤꯅ ꯅꯤꯡꯊꯤ ꯂꯩꯕꯥꯛꯇ ꯌꯧꯕ ꯃꯇꯝꯗ ꯅꯨꯡꯗ ꯊꯥꯡ ꯑꯃ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯄꯥꯔꯤꯅ ꯎꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯂꯩꯕ ꯃꯤ ꯑꯃꯗ ꯍꯪꯂꯝꯃꯤ꯫ "ꯅꯨꯄꯥ ꯃꯆꯥ, ꯊꯥꯡ ꯑꯁꯤ ꯂꯥꯏꯒꯤ ꯊꯥꯡꯅꯤ꯫ ꯊꯥꯡ ꯑꯁꯤ ꯅꯨꯡ ꯑꯁꯤꯗꯒꯤ ꯁꯠꯇꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯉꯝꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ"꯫ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯗꯨ ꯊꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯥꯡ ꯑꯗꯨꯕꯨ ꯑꯍꯨꯝꯂꯛ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯅꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯏꯅ ꯁꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔꯅꯁꯨ ꯎꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯔꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯔꯤꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ, "ꯀꯅꯥ ꯑꯃꯠꯇꯅ ꯁꯠꯄ ꯉꯝꯗ꯭ꯔꯕ ꯊꯥꯡ ꯑꯗꯨꯕꯨ ꯅꯪꯅ ꯁꯠꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ꯫ ꯅꯪꯒꯤ ꯊꯧꯅꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯣ꯫ ꯅꯪꯕꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯩꯅ ꯁꯦꯅꯥꯄꯇꯤ ꯍꯥꯞꯂꯕꯅꯤ"꯫ ꯄꯥꯔꯤ ꯅꯤꯡꯊꯧꯗ ꯃꯀꯣꯛ ꯈꯨꯔꯨꯝꯖꯗꯨꯅ, "ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯩꯕꯥꯛꯇ ꯇꯥꯍꯟꯖꯔꯣꯏ"꯫ ꯂꯥꯏꯖꯗꯣ ꯄꯥꯔꯤꯕꯨ ꯎꯕꯗ ꯀꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯁꯒꯣꯜ ꯁꯪꯗꯒꯤ ꯁꯒꯣꯜ ꯆꯥꯕ, ꯁꯥꯃꯨ ꯆꯥꯕ ꯀꯌా ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯅꯪꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯂꯕꯗꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯑꯩꯅ ꯄꯤꯒꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ"꯫ ꯑꯁꯨꯝꯅ ꯄꯥꯔꯤꯗꯨ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯁꯒꯣꯜ ꯁꯪ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯈꯤꯕꯅ ꯂꯥꯏꯖꯗꯨ ꯁꯒꯣꯜ ꯆꯥꯕ ꯐꯪꯂꯝꯗꯦ꯫ ꯂꯥꯏꯖꯁꯨ ꯁꯒꯣꯜ ꯁꯥꯃꯨ ꯆꯥꯔꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯁꯤꯜꯂꯝꯃꯤ, ꯀꯨꯆꯨ ꯑꯗꯨꯁꯨ ꯃꯨꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯃꯍꯥꯔꯥꯅꯤ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯦ ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯏꯃꯛ ꯃꯛꯁꯤꯜꯂꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯔꯣ?" "ꯆꯨꯝꯃꯤ ꯅꯤꯡꯊꯧ, ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯑꯩ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ"꯫ "ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤꯔꯥ"꯫ "ꯏꯅꯤꯡꯊꯧ, ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯂꯕꯁꯨ ꯑꯩꯒꯤ ꯑꯅꯥꯕꯁꯤꯗꯤ ꯐꯔꯔꯣꯏ꯫ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯐꯅꯅꯕ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ"꯫ "ꯀꯔꯤ ꯎꯄꯥꯏꯅꯣ? ꯍꯥꯏꯌꯨ ꯃꯍꯥꯔꯥꯅꯤ"꯫ "ꯏꯅꯤꯡꯊꯧ, ꯆꯤꯡꯂꯣꯟ 8 ꯂꯥꯜꯂꯒ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯂꯩ꯫ ꯃꯉꯣꯟꯗ ꯑꯩꯅ ꯅꯥꯔꯤꯕ ꯑꯅꯥꯕꯁꯤꯒꯤ ꯍꯤꯗꯥꯛ ꯂꯩꯕꯅꯤ꯫ ꯑꯗꯨꯛ ꯂꯥꯞꯄ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥꯅ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯂꯧꯔꯨꯕ ꯉꯝꯒꯅꯤ"꯫ "ꯏꯅꯤꯡꯊꯧ, ꯍꯤꯗꯥꯛ ꯑꯁꯤ ꯂꯧꯔꯨꯕ ꯉꯝꯒꯗꯕꯗꯤ ꯁꯦꯅꯥꯄꯇꯤ ꯄꯥꯔꯤ ꯈꯛꯇꯅꯤ꯫ ꯃꯍꯥꯛꯀꯤꯗꯤ ꯁꯒꯣꯜ ꯑꯄꯥꯏꯕꯁꯨ ꯂꯩ꯫
ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯔꯨꯕ ꯉꯝꯒꯅꯤ? ꯐꯔꯦ ꯃꯍꯥꯔꯥꯅꯤ, ꯅꯪꯒꯤ ꯑꯅꯥꯕ ꯑꯗꯨ ꯐꯅꯅꯕ ꯑꯩ ꯄꯥꯔꯤꯗ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯠꯈ꯭ꯔꯤꯉꯩꯗ ꯂꯥꯏꯖꯅ ꯆꯦ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯔꯤꯕꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯄꯥꯔꯤ, ꯃꯍꯥꯔꯥꯅꯤꯁꯦ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯅ ꯅꯪꯅ ꯆꯤꯡꯂꯣꯟ 8 ꯂꯥꯟꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯦꯒꯤ ꯃꯅꯥꯛꯇꯒꯤ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯐꯅꯅꯕ ꯍꯤꯗꯥꯛ ꯂꯧꯔꯨꯆꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯂꯧꯖꯔꯨꯔꯒꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯄꯥꯔꯤ, ꯁꯦ ꯆꯦ ꯑꯁꯦ ꯑꯩꯒꯤ ꯏꯆꯦꯗ ꯄꯤꯌꯨ꯫ ꯆꯦ ꯑꯁꯤꯗ ꯏꯔꯤꯕ ꯃꯔꯣꯜ ꯑꯁꯦ ꯄꯥꯕꯒ ꯏꯆꯦꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯁꯨ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥꯡ ꯑꯃ ꯁꯤꯟꯅꯕꯤꯔꯤ꯫ ꯃꯇꯝ ꯈꯔꯗꯤ ꯅꯆꯥ ꯌꯨꯝꯗ ꯂꯥꯛꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯀꯔꯤ ꯊꯧꯗꯥꯡꯅꯣ ꯍꯥꯏꯌꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯏꯃꯥ, ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯒ ꯆꯦ ꯑꯁꯤꯁꯨ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯃꯆꯦ ꯑꯗꯨꯗ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏ꯫ ꯄꯤꯕꯥꯇꯣꯟꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯒꯤ ꯆꯦ ꯑꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯄꯥꯔꯝꯃꯤ꯫ ꯆꯦ ꯑꯗꯨꯗ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯄꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯄꯤꯕꯥꯇꯣꯟꯅ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ, ꯏꯇꯥꯎ, ꯆꯦ ꯑꯁꯤꯗ ꯏꯔꯤꯕ ꯃꯌꯦꯛ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯦꯛꯅꯤ꯫ ꯃꯈꯣꯏꯅ ꯆꯦ ꯑꯁꯤꯗ ꯏꯔꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ, ꯅꯪꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯊꯋꯥꯏꯁꯦ ꯃꯈꯣꯏ ꯃꯁꯥꯗ ꯌꯥꯎꯗꯦ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯊꯋꯥꯏꯁꯦ ꯎꯆꯤꯗ ꯌꯥꯎꯏ꯫ ꯄꯥꯔꯤꯗꯣ ꯌꯥꯝꯅ ꯉꯛꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯦ꯫ ꯃꯥꯅꯦ ꯏꯇꯥꯎ, ꯆꯦ ꯑꯁꯤ ꯅꯠꯇꯕ ꯑꯃ ꯄꯨꯔꯣ, ꯑꯩ ꯑꯃ ꯏꯔꯒꯦ꯫ ꯄꯤꯕꯥꯇꯣꯟꯅ ꯆꯦ ꯑꯃ ꯂꯧꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯔꯝꯃꯤ ꯑꯗꯨꯒ ꯄꯥꯔꯤꯗ ꯄꯤꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯝꯕ ꯌꯥꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯣ ꯍꯥꯠꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯍꯜꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯗꯣ ꯃꯃꯥꯗꯒꯤ ꯕꯣꯔ ꯂꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯗꯣ ꯁꯒꯣꯜ ꯑꯄꯥꯏꯕꯤꯗꯨ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯗꯣꯜ 8 ꯂꯥꯟꯗꯨꯅ ꯂꯩꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯔꯤꯕꯨ ꯎꯕꯗ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ? ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯆꯦ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯄꯥꯔꯤꯗꯒꯤ ꯆꯦꯗꯨ ꯂꯧꯗꯨꯅ ꯄꯥꯔꯝꯃꯤ꯫ ꯆꯦ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯏꯆꯦ ꯃꯍꯥꯔꯥꯅꯤ, ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯅꯤ꯫ ꯃꯥꯒꯤ ꯆꯥꯕ ꯊꯛꯄ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯨ꯫ ꯃꯆꯦ ꯍꯤꯡꯆꯥꯕꯤꯗꯣ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ, ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯗꯤ ꯑꯩꯒꯤꯁꯨ ꯃꯔꯨ ꯑꯣꯏꯕ ꯃꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤꯁꯤꯗ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯣꯏꯅꯨ ꯊꯣꯏꯅꯨ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯀꯧꯏ ꯀꯧꯏ꯫ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯆꯥꯕ ꯌꯥꯕ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯃꯍꯥꯛꯄꯨ ꯄꯤꯖꯧ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯆꯤꯟꯖꯥꯛ ꯊꯤꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ, ꯅꯪꯗꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯗꯦ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯩꯁꯦ ꯂꯩꯄꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯍꯟꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯄꯥꯔꯤꯅ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯊꯣꯏꯅꯨꯗ ꯂꯤꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯍꯤꯡꯆꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯊꯋꯥꯏꯗꯣ ꯎꯆꯤꯗ ꯌꯥꯎꯏ ꯍꯥꯏꯅ ꯍꯥꯏ꯫ ꯎꯆꯤ ꯑꯅꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ? ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯣ ꯆꯪꯕꯗꯤ ꯌꯥꯗꯦ꯫ ꯃꯐꯝ ꯑꯗꯨ ꯆꯪꯕ ꯌꯥꯗꯅꯕ ꯃꯍꯩ ꯇꯧꯗꯨꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯐꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯑꯣ, ꯃꯐꯝ ꯑꯗꯨꯗ ꯑꯩ ꯆꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯃꯐꯝ ꯑꯗꯨ ꯄꯥꯔꯤꯗ ꯇꯥꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯂꯥꯏꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯅ ꯃꯌꯥ ꯇꯧꯗꯨꯅ ꯈꯥꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯒ ꯄꯥꯔꯤꯒꯗꯨ ꯎꯆꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯣꯏꯅꯨꯅ, ꯎꯆꯤ ꯑꯃꯨꯕ ꯑꯁꯤꯅ ꯃꯆꯦꯅꯤ, ꯑꯗꯨꯒ ꯑꯉꯧꯕ ꯑꯁꯤꯅ ꯃꯅꯥꯎꯅꯨꯄꯤꯅꯤ꯫ ꯄꯥꯔꯤꯅ ꯎꯆꯤ ꯑꯅꯤꯗꯨꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯄꯥꯔꯤ ꯎꯆꯤ ꯑꯗꯨ ꯍꯥꯠꯄꯒ ꯁꯣꯝꯗ ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯛ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯁꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯦꯡꯕ ꯈꯪꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯦ꯫ ꯄꯥꯔꯤꯁꯨ ꯊꯣꯏꯅꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯒ ꯂꯣꯏꯅꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯅꯥꯔꯩꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫
ꯅꯅꯥꯏꯅꯨꯕꯤ ꯀꯔꯤꯁꯨ ꯈꯟꯖꯗꯦ꯫ ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ꯭ꯔꯥ? ꯍꯥꯏꯌꯨ꯫ ꯏꯅꯤꯡꯊꯧ, ꯄꯥꯔꯤꯁꯦ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯤ꯫ ꯀꯔꯤ? ꯄꯥꯔꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ? ꯏꯄꯥꯒꯤ ꯄꯥꯔꯤ, ꯏꯄꯥ, ꯅꯃꯥ ꯅꯆꯥꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯄꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯆꯥ ꯀꯔꯤꯁꯨ ꯈꯟꯖꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯄꯥꯔꯤꯒ ꯊꯣꯏꯅꯨꯒꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯕꯨ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯍꯥꯞꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯅꯨꯕꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫